Fagadhansi mission lakpadagi Laimapokpam Government Public High School na Class 10 exam da Mahiroi kaya chaw na may pagpangamle hairi. Amadi Meira Paibis singi thaudang asi yamna chawi Meira Paibis singi thaudang asi singthabada loiroi haina MLA Thangjam Arun Kumar na haikre. Kurum jari ISTV Pau meeting tabiri bapum namapo taram nokchari Pau sandok na pizari. Bosem na loba class 10 exam da Laimapokpam Government Public High School gi Mahiroi Marfu tara humdoi thabada humfu tara tarukna first division tara tarukna second division da pass tawrakre haire Mahiroi nifu nithoina maths da letter chatki home science da kuntaret thang ta da mapan English da nipan maitai mayak da mari amade higher maths da mari chatuna haukiba chahi kayadagi handak chahi na hena mai paktuna cha da chama pass tawbangam le haire ISTV news na school atu da chatuna school adugi headmaster in charge oiriba sengang kamaiga unabada mahakna Fongdorakpada, Haukiba Chahi Kayadagi, school asigi awarapa kaya layramba adu, school Fagadhansi mission lagpadagi, Chauna kana bafang bangamle, ngasi school asida afaba mahiroi kaya puthok bangamliba ase, school teaching amadi, non-teaching staff sing, school development committee amadi, JEO Bishnupurgi staff sing da credit piningi, Lakadaba Chahi sing dasu handak Puthokli ba asidagi hena puthokna ba hona baga loinana chada marfu dagi marfu tara fawba fangbang ngamna ba kan no hotna gani haina su mahakna makhata ki 2026 ta lakta be exam do 97 candidate layer do 100% koina pass tawna ba uza me ama committee me ama am kan honari adabu housing man priority akoi awa se uza masing am wat se uza masing am wat la beno uza sing je nong da consecutively class mari change uza wat la bena even ai su dum class mari change in charge ku ba isu khara budi wa da war so wana uza me am je full dedicated peer ga sadar sing je pajana takpi tambiri no uza wat pasigi kena like school committee sina haitare award pasi moina PB MIL gi oza or amers na thangta gi oza osisina committee na toga moina sentum ju moina puthoga oza award padu moina mengat pire mathang chahi dagi de award pasi sarkar na kitang meng tabiraga award pa oza me am je mengat pina bana haijari School Development Committee ke member P Bikeng na ISTV news ka fongdorokpada school asina haukiba chahi kayadagi ngasi fawbada lepa leitana chama pass chauhanduna afaba mahiroi kaya puthoktuna lagli hauzik school asigi oja awara palairiba asisu government na athubada mention biduna hena afaba mahiroi puthokna bahona bada mateng pangbiu school asigi award pa oja kayasu committee na achangba senfam puthoktuna hauzik mahai tambidi Education Department Government School Singda ahen ba meeting changduna afaba school afaba mahiroi sing puthokna bahona bada aikoi committee gi maikai tikisu anga mamateng pangani haiki SLC exam agrometric exam je koi 100% pass to hun ngamba adugumba school ma adu masidi oire na wale ba jasing je koi committee ge site ge zakra biar tok jaraga voluntarily uza khra hapsan jaraka da koi je manage tok jabani maramaduna ikoi na hoji hygiene ni si class 6 to gi na 10 bawu sidi satra sukimati gyame aduna sisal ab loina khaiba aduga hoji jik lairiba gramin ge uza je suknagi teaching staff ta lerisi tara ga ni pan khatani nan teaching da ahum amaga sumaina leibani ade voluntarily hoji jik thangta amadi mete mexi aikoi committee nu puthokna thajan jaraga hoji jik tai marumaduna ojajing se yamdrabada perot mari manga se ojama mamna tappa nakar marumda lairiba gamingi school singsida ojama singa satra masingi yengnabada satra masingdigi ojama singna henba school mayam koi thingajai marumaduna education department na sigumba ojama singa satra dagi heliba amadi satra ilai leitaba jaga da chagungna na ojama yang leisinbagi policies mi kitang khaido khaijin tawnaraga sumaina kanna semgat sariba school jing yamna thawa yang hona jariba government gi mai pro na bagi damta ekoi tumba sa khangdar hona jariba mokong jing sida oja khaga ekoi sintok sin tawga wali bo jasing se kitang thabira gati ekoi henna nuai jage ni habisima ekoi committee gi site gi thamjage Nongmaibung Women Development Association Meira Paibis Unit 1 gi nauna saba Meira sang MLA Thangjam Arun Kumar na ngasi sangakre thauram aduda Nongmaibung Women Development Association Meira Paibis Unit 1 gi President Chakpram Ongbi Rajkumari Muktabali Devi Nongmaibung Chakpram Leirak Development Committee gi Vice Chairman Purkhambam Kusiram yauna miyoi kayana serukya ki thauram aduga mari lenana MLA Thangjam Arun Kumar na makhata na hauzik Manipur da popular government ama mathau tabadi leire tha ama ani gi
manungda miyamgi thabak tawgadaba popular government ama laklakani haibagi thajabalai lamdam asida Meira Paibis singi thodang asi yamna chawi Meira Paibis singi thodang asi singthabada loiroi haike Manipuri issue popular government nama la pagi am thai pada di lere loina mana kangi popular government lai tab tegi aku pakai ama koi technically adu koi issue am kan honari anago popular government nama la pada tuga ai sada jabada athu ba matam da chapchana asin haye jaga su tha mani sig manung da anago popular government adu la yo Manipur lere issue sing si solution purang nama kona ba chaku da no government purang di la gani hai Maraibag Mafurup ki damak thawai thakraba athauba singi ningsing numit ki thoram observation committee athauba singi ningsing numit na senduna nongpok Sanjay Mamkhulen community hall da pangthokre ningsing thoram atuda pambaina luchingba UNLF ki luchingba sing maikai adomgi amade Manipur gi tongan tongan mafam da kilakpa Meira Paibi ima iben kayana serugyaki laikhidraba athauba singi mafam da haikat laikat tamduna ikai khumnaba utke thoram ga mari lenana observation committee ki chairman Maibam Ningthem Pisakna Laikhidraba athauba singna tungi mirol gi damak kathok lamba kaya adu nauhauna na ningsingba oina thoram asi pangthokpani Maraiba ki damakta thawai thakiba singi oiba ningsing khubam amasu sanjembam gi khudeng thabi chingdolda semba haure haike हाइदिबसी इचम चमना अखोई हाना ममांग अखोईदगी हाना ममांगदा लेबाकिदमक्ता थवाई कटख्रबसिंगदुबु निंगसिंगबा ओइना ngasiगी फंक्शन असि पांथोकजबनी अदकुम हंदकती अखोई याम पिंगना पांथोकजरे अदुबु मथंगी सहीददी अखोई मथक्की लेरिबा चिंगसिदा अखोईगी खुबम अमममसु छाननबा अखोई हुजि थबक पाइखजबा हौरे अदुगा मथंगददी खरा चावना अखोई सिंजनबा कन्ना अखोई होनजरी CVIC na Fit India ka khutsamna duna let us cycle towards a healthier tomorrow together haiba wakhalonda Sundays on cycle ki thoram ama ngasi wangkai thambal khongda leiba Central GST Vavanda pangthokre thoram aduda Additional Commissioner CGST L Pravunanda CGST Assistant Commissioner Barun Ray DRI Imphal ki Deputy Director Guidance Paul Assistant Director Khelo India Sai NERC Laisharam Samritya Singh amasong Junior Consultant Account and Finance Sai NERC Imphal Y Bhubaneswarna maroiba miyusing oina serugyake Cycle Marathon adu CGST ki Additional Commissioner L Prabhunandana flag off tauke Imphal gi tongan mafam sing faudana takil dalaiba Sai Complex ta lamthungfam oike Maduga Marilenana, CGST ki Additional Commissioner L Prabhunandana, Miyoi Kudimak Hakchang Fabada, Masa Kakta Kanaba Fangbagi Matakta, Lebaki Oiba Sel Tungi Pipamso Fahan Gadoribani, Nong Mada Miyoi Amana Yamdrabada, Punkai Amatang Oirabasu, Hakchang Sajil Torabadi, Laina Kayadagi Ngaktokba Ngam Gadoribani Haiba Wakalonda, Miyam da Paujel Pinaba, Cycle Marathon Asi Pangtokbani Haike. State masa matang oina minute kuthra natrang na pung amamuki chang cycle thauja basina message pinning besi akoi lamdam sida leiriba imalai bang Manipur amad India da leiriba mi punamak si haksang pharge haibagi wakhalon namga loina na ngasi dagidi yamdrobada nongda minute kuthra amadi akoi kathok tuna akoi isagi makta khallachi akoi isagi makta khanbasina isagi ju khandurini aduga tunglam chatkita makta akoina afaba message am ju piraga mayam ju akoina influence to bine
My Planet, My Responsibility haiba thimda JCRE ina sinduna kwa kaitel akham laikai delaiba JCRE gi building da painting competition pangthokre category ahum thokna pangthopa competition atuda tongan ba school gi maheri chahumna serukya ki tharamga mari lenana JCRE gi general manager adhikari mayum Susan Tasarmana lagliba me kunithoi da pangthokadaba JCRE gi Taranithoi suba mapok kumon thoramgi serukam oina painting competition asi pangthokpani chawkhalakpagi matung ina malemgi aying asagi khal kairakliba asi kharada oirabasu thingnabagi wakhalonda thangmaibangi cherau chingda u chara kaya thakre amade JCRE da training toba lakba maheri singdasu u char amamam thahanbagi pandamsu thamli haiki Matam kuina sembitana laglaba sawambungdagi sagolmang taba lambi kaibi lambi haina khangnaba lambi ase hanagi chief minister N Biren amade hanagi works minister Govindas Konthaujamgi mideng makhada hanagi ichamgi president N Rajendro Elias Boy ga honaduna hanadagi hena pakthokna amade matamga chunana semlakpada kaibi khulen Meira Paibis singna tobimal khangba utlakle kaibi khulengi Meira Paibis singi maikaidigi fongtorokpada kaibi lambi haina khangnaba lambi ase matam sangna sembiraktabadagi Sembi naba ihau kaya hauduna lakpani miyamgi wakat tabi badagi N Rajendrona marilena basingda haizaru badagi lambi asi semba horakpana hauzik fawbada sawambungdagi kaibi awang laikai fawba black top tauba loirakle lambi asida mamangda amukta oikhidriba mongda black top taurakpada N Rajendro yauna hanagi chief minister N Biren amade hanagi works minister Govindas Konthaujambu thagatli hauzik loisindriba kaibi awang laikai digi sagolmang fawbigi lambi amade hauzik black top loiraba mafamda semdriba Kalbert amadi thongsingsu mari leinaba singna mideng changpiu haina makhata rakhe Sawambungtu sagomang kaibi lambi ase sahi kaya phibam hattana leiramba amadi matamgo sunadaba mawongda leiramba ase hanagi chief minister obiramba KM Biren amadi work minister Konthaujam Govinda Das anigi miyeng makhada N Rajendro Boy former president Isam na asauba thaudang lobiduna Haujik Pava, Sawambungdagi, Kaibi, Awang Laikai Pava, Hanagi, Hena Paktok, Sautona, Matamga Sunaba Amadi, Quality Laina, Koilas Taba, Roshin Biraka Sibu, Kaibi, Meira Paibis, Saitagi, Takasaba Pongtok Sari. Paugi Maraktana, Temper Break Amata, Lominase. Mangarak Suba State Level Sirili Festival Ini Singali Kundamanga May Thagi Tang Kundagi Kungamari Fawa Pangsuklagadi Hariba Festival si ISTV Music Channel da Hobadagi Loiba Fawa live telecast Hazagani Shabi Shano Nungo Lay Kansila Ugabaya Kairo Shiroi Lili Leirando Singtam Nung Shili Pulayo Shiroi Lili Kaunalay Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi demukta di kari section thorang lobi. Novokem health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Season bio original lipsa 5G. Novokem Healthcare na sajaba original lipsep 5G ahum lobada coffee cup ama free da hapchari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Caesar Hospitals marks 29 years of excellence in keyhole surgery. Join our free megastone detection camp from May 20 to 22nd, 8 am to 12 noon. Get free ultrasound and expert consultations. Enjoy up to 20% discounts. Call 9007 9007 94 or 9611 609611. Honglagliba punsigi lambi sida araiba chaba yaba makhai sashinari. Aduna hidak langthak kayama sadaba yarakte sashiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung taram nok chari pau makhatana bizari
Khudhaiba artist singbo pugning thogatpa oina Manipur State Museum na senduna International Museum Day English sini kun manga gamari lenana chatharakba sculpture workshop ngasi loishilagani artist singda wakhalok sing tathok tasin tawnabagi khudong chaba pibada natana pugning chawkhat minabagi phampak ama piriba asigumba workshop sing kharaga hena toina silhaningbagi apamba sarugyariba artist singna fongdoragli hiramasida paudamama अखोन हौजिक लेजरीबा मफम से आर्ट एंड कल्चर डिपार्टमेंट की मणिपुर स्टेट म्यूजियम की गेट ममांगदनी आर्ट एंड कल्चर ना मणिपुर बु सक्ताकपदा असोब थौदांग म लौरी हाइबसिदी अखोय पुनमकना लोइन यानै आर्टिस्ट सिंह पुंग थोगत पोइना मणिपुर स्टेट म्यूजियम सिंधुना सलिबा था असगी मे गी तांग मापन दगी होरगा मे गी 19 फाउबा नुमित 19 सुमना सथबा स्कल्पचर वर्कशॉप मा मणिपुर स्टेट म्यूजियम की कैंपस ता सथरी वर्कशॉप सिगी मनुंग दा करी करी तौरी दुगा आर्टिस्ट सिंह अपा मन करिनो हाबदो कोय कैंपस मनुंग दा संगा मुखंग मिनसे खुद साहाइबगी लमदा थबक तौरीबा आर्टिस्ट सिंगबु हे काउथोकपिबगी नुंगाइतबा मा मखोइगी थमोइदा तत्तना फावबा इखोइना सुथेंगनै आर्ट एंड कल्चर न सिनबिरिबा नुमित 10 गी ओइबा सिगुम्बा स्कल्पचर गी वर्कशॉप सिदा सरुग यारिबा आर्टिस्ट सिंग सिदा मखोइगी उनरगा मखोइगी पुकनिंगदा फावबा सिंगदु करी करी लैरि हाइबदु मु मयामगा पुना खंगमिनसे नॉर्थ ईस्ट की होइना अखोइसे अहानबने हाइबे याय सुमाइना हाइदे स्कल्पचर की होइना स्कल्पचर ngak होइना तो वर्कशॉप से याम चाउना तौबसे अतै दिमलते अखोइ सुम अतै याउदे याउरे याउरगसो अखोइगी पेंटिंग कै कै मिक्स तो काने अखोइ आर्टिस्ट से स्कल्पचर आर्टिस्ट ओनली मंगा गुमगा खनबसे याम याम हेना खल्लेबा जस्ट सिदि मी 10 मंगा खल्लगा याम चाउना पांगथोकपा प्रोग्राम याम हेवी वांगना अखोइ सुम मतम से याम खुयौना बाय तारि 10 डेज से अदुना अखोइ अथेंग बोदा पुंग 3 मखाइ 9 बो सुम छुबसे अखोइ मोइ स्टाफ सिंजिनागा मतेंग पांगबसे इसे नाउदरगा मतेंग पांगबा कै मैम उरगा याम नुंगाइबा याम फावै हाइ तारिने वर्कशॉप से नुंगाए खरा तोइना सिलहनिंग हाइदि सिदा आइना आर्ट गैलरी पिक सिसिगी स्टेट म्यूजियम दा लाक्ता पिंगे दा लेबा पोतो अदु ngakta dum uye अनोब खरा बुदि यावमे अदु स्कल्पचर की पोस्ट सिदे दum उबु फंगदो मोइना सुबो से समाइना सिनबिरगा माइ वर्कसिंग दो गैलरी कलेक्शन तौबगी टाइप समाइ तौबिबसे वर्कशॉप सिंग मसी याम काने मा वर्कशॉप निना अमगी शेयर दा इना फंगे खरा मान कमाइना ककपा इना कमाइना साबा कोइ मसेन दो इदि हम साखटपा मदि ओर कनेन खले आइना खंगमदबो सुमोइना दम सारकपा कानदो खरा खंगे हाय ताय आइगोंदि सिमोइना दम खरा खंगम शेयरिंग की टाइमिंग अमा याम फंगबदो कोइ मयाम पुल्लगा अदो सी ऑल द बेस्ट ने खले मखाने आइगी आर्टवर्क सिना फोंथोकनिंगी जे अखोइगी इपा इपुना थंबिरंबा नाट कल्चर अखोइगी सेनयेक अदि इयेक लेजरंबा अदुगी दो आइना आइगी आर्टवर्क सिदा खतंग ममी तानाबा होनजब वर्कशॉप से अदुकी मतिक नुंगाइ हाइदि स्कल्पचर आर्टिस्ट मयाम जे अमुक्तगा समाइना वर्कशॉप पुलमी 15 स्कल्पचर वर्कशॉप अमदि याम हाइतारे अदुगा याम तांगना थोकपा वर्कशॉप मजु ओइ तसेंगना पेंटिंग अदि स्कल्पचर मिक्स तौबा अदमाइना अदुगा मदि दम थेंगनैको अदुदुगा मेन ओइना समाइना स्कल्पचर खखिगा ओइबा वर्कशॉप अमा समाइना मपुंग फाना ऑर्गेनाइज तौबजिदि अखोइ थेंगनदि अदुना समाइना मणिपुर स्टेट म्यूजियम दगा ऑर्गेनाइज तौबिरगा इरमदमसिदा लेजरिबा अखोइगी स्कल्पचर तौजरिबा नुपी आर्टिस्ट नुपा आर्टिस्ट पुन्ना मणिपुर की तोंगान तोंगान मफम देगा कौबिरगा समाइना सिनबिबजे मणिपुर स्टेट म्यूजियम बु हाइना लेथन थागनिंगी आई पिंगैदे हौना याम पामजरे अदो ममागी सपोर्ट याम तौबिए अदुगी ममागी सपोर्ट का आइना पामजबगा चानाबगी आई से चंजरकपनि अदुगा आइगी वर्क से लाइरेंबी आइना आइना टाइटल पिजबने अदुगा आइगी से सिदा लाइरेंबीगी ममाई से आइना याम पामजरा हक्चबने अदुगा जना छत्रने अदुगा मनिंगना लाइसंग हक्चयेबको सथरिबा नुमित 10 गी ओइबा स्कल्पचर की वर्कशॉप सिगी मतंगदा मणिपुर स्टेट म्यूजियम की क्यूरेटर की थौगाई पुबिरिबी मृणाश्री माइरेमबमदगी अमुक वर्कशॉप सिगी मतंगदा करी करी वफम फोंदोपिरकबा अमुक तामिनसे इंटरनेशनल काउंसिल ऑफ म्यूजियम ना कोई म्यूजियम डे की थीम से
theme makhal makhal pi handak sahi gi theme sina khoi gi the future of museums in rapidly changing communities haiba theme sine artist screening tawal waraba matungda specialized hoina khoina sculpture workshop sida specialized wood ta tawa artist sing phajana screening committee mana khoi screen tawraga artist sing se khangat pane aduga artist sing se am thawai yauna ahing nungthin khaktana leaga sidai sida khoi work tawbiri magi sculpture sing sida khoi gi manipur gi oiba cultural heritage magi chatna kanglon mayam adu sama mi loina mak artist sing na uthoiba works da loin mami tare adun artist sing sigi khudong saba kaino tawba hairaga di artist sing sida khoina punna sumaina under one same platform da artist sing punna thabak suminna bagi magi artist sing sigi masa masa gi haithoi sing doiba techniques ko adagi magi skill adagi magi knowledge and experiences mayam ado same platform se share to mine du yam nungai ba ina su sigi whole workshop se ujarak pada artist amagi work to artist amana su dum help tawraga mateng pangna bagi kaino si so ina ubo phange aduna amta tawdriba sculpture gi wood ki se ko endak tik ki wood da base tawraga tawjabane workshop sida saru gyariba artist sing na makoi da kari fauri haiba wafam aduga Manipur State Museum gi curator na phongdok pirak wafam sing chu taminare matung tarakpa sahi sing da su hena fazaba aduga artist sing na pamba sigumba workshop sing se toina sinbirakani haiba gi thajaba du su Manipur State Museum gi maikai da thamjari video journalist Sakol Sem Sanjoy ga loina na ISTV news ki damak paudam jariba Longjam Gunasandra Manipur State Museum Imphal Manipur Leipak Miyamgi Ningtam Lalho Asida Thawai na Pontha Piduna Athoba Oikraba UNLF MPA gi Ningtam Lan Mising Lubasi Boluching Biramba Singh Amasong Lupu Saugat Piramba Leikidraba Irecha Khwai Pumnamaki Mafamda Yawolgi Ikai Khumnaba Utpa Athoba Singh Ningsing Numid Ngasi Me Taranipan asi Miyam Punna Pangthok Minabagi Khudong Chadabana Party CHQ District Committee Branch Committee Sing External Affairs HQ Laksha External Affairs Amade UNLF ki Lami Sanglop MPA ki GHQ Battalion Amasong Sub Unit Sing Khaktada Tongan Tongana Athoba Sing Ningsing Numit ki Thoram asi Pangthokli Haide Koireng na Luching ba UNLF Central Committee ke Secretary of Publicity M Sakhena Khudek pi duna thadorok pa cherol asina Seng laba numit asida UNLF po lingkhat lamba nungsi khraba leikidraba luching basing yekna baga mayok na ba athoba oi khraba lanmi sing Kadar Singh lup asibu nungsi khiba amadi tengbang lamba irecha pomnamaki mafamda UNLF Central Committee na party amasong lanmi sanglup ki mahut sinduna kok no na yawol ki ikai khumna bu utli haidi cherol asina makha taraduna megi tang ahum English ngani kun humdoi digi Fudolak Kiba Kuki Amasong Maitei Hatna Halaga Iraipak Manipurasi Machet Tahanaba Chatharakba Injagi Loilam Lainga ki Thauselna Misi Mina Kaya Nang Haliba Amasong Yum Kai Lanthum Kaya Tangoi Olhanduna Kunjai Leichai Begi Tamthiraba Phibam Ama Thokhaliba Sini Ngasi Faubada Iraipak Iramdam Asada Lan Chenba Oihanduna Relief Camp Sing da Lairiba Iraicha Listing Kaya Masagi Mayum Inkholda Hanjinba Ngamhandana Lairi Hairi Kuki Singi Wakhal Taba Luchingba Sing Amade Leipak Asi Tatsin Khomjin Bagi Asan ba Mityeng Leiba Maitei Singna Hatnariba si Lephanaba Nakal Animaki Miyamda Mapan Tangna na Hingminaba Amasong Chawkhat Minaba Natana Ikoi Hingnabagi Atopa Lambi Leite Haibasi Thamoi Singna Khangminaba Hotnaba Mathau Tai Haidi Ngasi Aikoi gi Waishya Amasong Masiga Samnariba Lamdam Singase Malemgi Geopolitics ki Akan Basafu Anigi Thengai na Fam Oirakli Haibasi Fongna Khangnaraba Wafam ni Haidi Tongan mapam singda pangthok na bagom World Hypertension Day Inglisingani kun manga gi thoram District Hospital Chandel gi Conference Hall da pangthok re thoram aduda CMO District Health Society Chandel Dr. Joyshan Matthew Monsang District Hospital Chandel gi Medical Superintendent amasong District Nodal Officer NCD Chandel Dr. Deben Laishramna maroiba miyoi sing oina serugya ke thoram adu gi manung chana free medical camp amaso pangthok ki haidi Loishilakpada Maruiba Pau Mukana Pizari School Fagad Hansi Mission Lakpadagi Laima Pokpam Government Public High School na Class 10 exam da Mahirui Kaya Jaw na Mai Pakpa Ngamle Haidi Amadi Meira Paibis Singi Thaudang asi Yamna Jawi Meira Paibis Singi Thaudang asi Singthabada Loiroi Haina MLA Thangzam Arun Kumar na Haikre Hauzik Fawigo and ISTV na Sandok Jaba Manipuri Pau Matang Zalojare Viding Tabiri Papuna Mapo Amuka na Korujare